ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯗꯥꯟ ꯃꯥꯏꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯁꯥꯈꯤ ꯑꯗꯨ ꯈꯥꯡꯈꯤꯕꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯇꯝꯅꯔꯥꯏ ꯄꯨꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅꯤ ꯃꯈꯣꯏꯒꯤ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏ ꯊꯝꯂꯤꯕ ꯀꯥꯗꯨꯗꯒꯤ ꯇꯥꯔꯛꯈꯤꯕꯗꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯦꯝ ꯑꯗꯨ ꯍꯧꯒꯠꯆꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯗꯨ ꯍꯧꯗꯣꯛꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯇ꯭ꯔꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯧꯒꯠꯂꯕ꯭ꯔꯥ ꯅꯗꯨ ꯅꯤꯡꯊꯧꯗꯤ ꯇꯨꯝꯂꯤꯕ꯭ꯔꯥ ꯕꯥꯕꯥ ꯑꯩ ꯍꯧꯒꯠꯂꯤ ꯑꯩ ꯆꯤꯟꯌꯥ ꯁꯦꯡꯇꯣꯛꯂꯨꯔꯒ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯇꯧꯔꯒꯦ ꯏꯃꯥꯁꯨ ꯍꯧꯗꯣꯛꯄꯤꯔꯛꯂꯣ ꯕꯥꯕꯥ ꯇꯦꯝꯃꯅ ꯅꯃꯥꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯃꯤꯅꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯣ ꯑꯃꯒ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯅꯗꯨꯅ ꯀꯟꯅ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯡ 8:30 ꯇꯥꯔ ꯐꯥꯎꯕ ꯁꯥꯈꯤ ꯑꯗꯣ ꯍꯧꯒꯠꯇ꯭ꯔꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯇꯦꯝꯃꯅ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯅꯨꯝꯂꯒ ꯍꯧꯗꯣꯛꯂꯝꯃꯤ ꯁꯥꯈꯤꯒꯤ ꯃꯁꯥꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯪꯂꯒ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯨꯟꯅ ꯌꯦꯡꯅ ꯉꯥꯏꯍꯥꯛꯇꯪꯅꯤ ꯃꯍꯥꯛ ꯑꯗꯣ ꯋꯥꯈꯜꯗꯣ ꯇꯔꯪ ꯑꯃꯗ ꯆꯠꯂꯤ ꯇꯦꯝꯃꯅ ꯁꯥꯈꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦꯅꯤ ꯋꯥꯈꯜ ꯑꯗꯨ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯨ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯅꯨꯃꯤꯠ ꯋꯥꯇꯣꯜ ꯂꯣꯡꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛꯅ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯑꯍꯤꯡꯗꯒ ꯅꯍꯥꯛꯄꯨ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯥꯈꯤꯅ ꯃꯣꯏ ꯕꯕꯥ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯑꯩ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯇꯨꯝꯊꯈ꯭ꯔꯤꯕꯁꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯔꯦ ꯃꯣꯏ ꯕꯕꯥ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯅꯤꯡꯂꯦ ꯇꯦꯝꯃꯅ ꯅꯤꯄꯤ ꯅꯪꯕꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯅꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯃꯃꯩ ꯃꯀꯣꯛ ꯁꯦꯝꯅꯗꯕ ꯋꯥ ꯀꯌా ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯆꯠꯂꯣ ꯅꯆꯥꯅꯨꯄꯤꯅ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯁꯤꯠꯆꯤꯟꯗꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕꯒ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯏꯕꯦꯝꯃ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯆꯥꯠꯅꯤ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯂꯤꯕ ꯑꯣꯏꯔꯕꯁꯨ ꯆꯠꯂꯨ ꯅꯪꯁꯨ ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣꯗꯅ ꯁꯥꯈꯤꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯣꯏ ꯕꯕꯥ ꯑꯃꯨꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯈꯣꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄꯗ ꯄꯨꯔꯛꯈꯤꯕ ꯁꯦꯟꯖꯦꯡꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯐꯖꯈ꯭ꯔꯕ ꯈꯨꯖꯥꯏ ꯑꯗꯣ ꯃꯗꯨ ꯑꯆꯝꯕ ꯈꯨꯖꯥꯏ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯃꯣꯏ ꯕꯕꯥ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯗꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯇꯝꯅꯔꯥꯏ ꯁꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯄꯤ ꯁꯛꯁꯤꯕꯨ ꯃꯍꯥꯛꯅ ꯄꯨꯒꯅꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯍꯜꯂꯣꯏ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯗ ꯉꯥꯡꯂꯛꯂꯤꯕꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯃꯄꯥ ꯃꯁꯤ ꯑꯃꯨꯛꯇ ꯀꯗꯥꯏꯗꯅꯣ ꯇꯨꯔꯦꯜꯗꯔ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈꯤꯅꯕꯒꯤꯗꯃꯛ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏ ꯑꯁꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯦꯝꯃꯗꯤ ꯊꯥꯖꯗꯦ ꯂꯥꯏꯔꯝ ꯇꯤꯜꯂꯝꯗ ꯇꯤꯟꯈꯦꯠꯄ ꯇꯦꯝꯃꯅ ꯅꯤꯄꯤ ꯅꯪ ꯅꯃꯪ ꯅꯍꯥꯗ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯗꯨꯒ ꯍꯪꯅꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯟꯒꯅꯨ ꯅꯪꯅꯁꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯁꯤꯒꯤ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏ ꯑꯁꯤ ꯄꯥꯝꯗꯕꯒꯤ ꯃꯃꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕꯗꯣ ꯑꯩꯅ ꯎꯏꯅꯤ ꯑꯩꯅꯗꯤ ꯃꯁꯤ ꯅꯨꯃꯤꯠ 4-5ꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯂꯒ ꯀꯥ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯅ ꯂꯥꯏꯗꯨꯛꯀ ꯊꯥꯍꯜꯂꯤ ꯅꯠꯇꯦꯅꯤ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯃꯜ ꯇꯥꯡꯂꯕ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯅꯪꯅ ꯂꯪꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯁꯤꯕꯨ ꯅꯪꯕꯨ ꯅꯄꯪ ꯄꯪꯂꯤꯕ ꯀꯔꯤꯒꯤꯅꯣꯅꯤ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯒ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯃꯊꯨꯟ ꯊꯪꯒꯟꯒꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯒꯅꯤ ꯀꯥꯟꯅꯗꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯍꯥꯛꯅ ꯑꯗꯨꯛ ꯂꯥꯏ ꯇꯤꯟ ꯐꯠꯇꯕꯒꯤ ꯋꯥꯔꯤꯒ ꯍꯧꯗꯣꯔꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯣ ꯁꯪꯒꯟ ꯆꯥꯔꯒꯅꯤ ꯉꯔꯥꯡ ꯍꯥꯏꯔꯛꯈꯤꯕ ꯑꯋꯥꯡꯊꯦꯜꯒꯤ ꯃꯅꯤꯊꯣꯏ ꯍꯥꯏꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯔꯒ ꯑꯩꯈꯣꯏ 15,000 ꯇꯥꯜꯂꯨꯒꯗꯕꯅꯤ ꯏꯇꯩꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯀꯅꯥꯝꯇ ꯉꯝꯒꯗꯕ ꯅꯠꯇꯦꯅꯤ ꯃꯁꯤꯅꯤ ꯂꯧꯁꯤꯡꯅ ꯁꯃꯨ ꯐꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯝꯃꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯀꯥꯇꯣ ꯃꯋꯥ ꯂꯧꯗꯕꯤꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯈꯤ ꯑꯗꯣ ꯍꯥꯏꯁꯤ ꯍꯤꯡꯉꯝꯗ ꯇꯧꯁꯤ ꯇꯪꯉꯝꯗ ꯃꯍꯥꯛꯀꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯥꯖꯕꯤꯗꯕꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯇꯥꯟꯗꯦ ꯃꯥꯟꯗꯦ ꯏꯇꯧ ꯇꯧꯏ ꯀꯥꯗꯨꯗ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏꯗꯨꯗ ꯂꯝꯌꯥ ꯑꯗꯨꯗꯃꯛ ꯈꯤꯜꯂꯒ ꯂꯩꯔꯤ ꯃꯗꯨꯕꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯈꯨꯖꯥꯏ ꯁꯤꯗꯒꯤꯅꯤ ꯉꯔꯥꯡꯒꯤꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯅꯃꯛ ꯏꯄꯨꯔꯣꯏꯕꯅ ꯊꯥꯖꯗ꯭ꯔꯤ ꯐꯔꯦꯗ ꯑꯩꯒꯤ ꯃꯪꯉꯣ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯟꯊꯗꯕꯤꯗ ꯑꯌꯨꯛ ꯑꯗꯨꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯄꯨꯡ 4ꯒ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯨ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯆꯧꯕꯤ ꯇꯥꯊꯣꯛꯂꯛꯑꯦꯗꯣ ꯃꯅꯥꯎ ꯅꯤꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯕꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯏꯇꯧ ꯇꯧꯔꯝꯃꯤ ꯃꯃꯥ ꯑꯗꯨꯗ ꯉꯁꯤꯗꯤ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯏꯁꯥ ꯑꯁꯤꯗ ꯑꯀꯤꯕ ꯐꯥꯎꯏ
ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯏꯅꯥꯎ ꯑꯁꯤꯒ ꯑꯩꯒ ꯈꯖꯤꯛꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯏꯃꯥ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯥꯟꯅꯔꯨꯒꯦꯕ ꯏꯃꯥ ꯍꯣꯏꯅ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯩꯕꯨ ꯀꯧꯕꯤꯔꯛꯎ ꯃꯄꯥ ꯑꯇꯩ ꯑꯃꯅ ꯕꯦꯃꯥ ꯅꯃꯥꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯃꯗꯨ ꯍꯧꯅꯗꯦꯀꯣ ꯌꯨꯝ ꯃꯤ ꯂꯩꯇꯕꯁꯤ ꯍꯧꯅꯗꯦꯅꯤ ꯁꯣꯔ ꯂꯣꯟꯁꯤꯜꯂꯒ ꯌꯨꯝꯕꯨ ꯂꯪꯊꯣꯛꯂꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯕ ꯃꯇꯝꯗ ꯇꯧꯒꯗꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯣ ꯐꯅ ꯂꯥꯏ ꯐꯠꯇꯕ ꯀꯤꯔꯕꯁꯨ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯤꯡꯗ ꯁꯣꯜꯂꯨ ꯑꯩꯒꯤ ꯃꯤꯡ ꯇꯥꯕꯗ ꯂꯥꯏꯒ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯒꯗꯕꯅꯤ ꯀꯔꯤꯅꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯗꯨ ꯀꯤꯔꯤꯕꯗꯨꯕꯣ ꯏꯁ ꯅꯃꯥꯒ ꯑꯩꯒꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯤ ꯉꯃꯨꯛ ꯑꯍꯥꯎꯕꯗꯨ ꯂꯩꯔꯛꯀꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯅꯕꯨꯛ ꯄꯦꯟꯅ ꯆꯥꯒꯗꯕꯅꯤꯀꯣ ꯂꯩꯔꯝꯃꯣ ꯆꯠꯂꯁꯤ ꯑꯩ ꯁꯥꯈꯤ ꯆꯠꯂꯁꯤ ꯅꯪꯒꯤ ꯄꯥꯏꯇꯨ ꯈꯥꯎꯗꯨ ꯌꯥꯜꯂꯛꯎ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯃꯈꯛ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯄꯨꯔꯛꯎ ꯑꯩꯁꯦ ꯑꯍꯜꯁꯨ ꯅꯠꯇꯦ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯈꯩ ꯂꯝꯁꯥꯡ ꯆꯠꯄꯗ ꯈ꯭ꯋꯥꯡꯁꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯥꯈꯠꯂꯛꯏꯅꯤ ꯍꯣꯡꯂꯒ ꯆꯠꯄꯁꯤꯗ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯦꯝꯕꯗꯣ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯈꯤ ꯑꯗꯨꯗꯤ ꯑꯃꯨꯛꯁꯨ ꯆꯤꯡꯅꯖꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯗꯣꯝꯗ ꯑꯃꯨꯛꯁꯨ ꯌꯦꯡꯖꯔꯤ ꯃꯆꯥꯅꯨꯄꯤ ꯑꯆꯧꯕꯤ ꯇꯥꯊꯣꯛꯂꯩ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯝꯕꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯀꯤꯔꯕꯗꯤꯅꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯃꯪꯒꯣꯜꯁꯤꯗ ꯐꯛꯁꯥꯡ ꯑꯃ ꯊꯥꯔꯒ ꯂꯥꯏꯐꯤ ꯗꯦꯕꯤꯗꯨ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯣ ꯏꯃꯥ ꯍꯣꯏ ꯀꯨꯏꯔꯛꯂꯣꯏꯀꯣ ꯁꯠ ꯌꯦꯡꯂꯒ ꯁꯠ ꯂꯥꯛꯀꯗꯕꯅꯤ ꯉꯁꯤꯗꯤꯅꯦ ꯄꯩꯁꯥꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯇꯥꯜꯂꯒꯗꯕ ꯅꯪꯒꯤ ꯅꯗꯨ ꯅꯤꯡꯊꯧꯒꯤꯅꯦ ꯃꯥꯒꯤ ꯀꯔꯤꯅꯣ ꯃꯐꯤ ꯃꯔꯣꯜ ꯀꯌꯥꯁꯨ ꯂꯩꯕꯤꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯣꯟꯅꯔꯒꯗꯕꯅꯤ ꯉꯁꯤꯒꯤ ꯁꯤꯃ ꯆꯠꯂꯕꯗꯤ ꯃꯇꯨꯡꯗꯗꯤꯅꯦ ꯏꯆꯥꯁꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯍꯜꯂꯒꯗꯕꯅꯤ ꯂꯩꯔꯝꯃꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯇꯥꯊꯣꯛꯂꯦꯗꯨ ꯐꯖꯅ ꯊꯦꯝꯂꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯛꯁꯥꯡ ꯊꯥꯔꯒ ꯁꯥꯟꯅꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯊꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯑꯋꯥꯡꯊꯦꯜ ꯈꯨꯜ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯏꯔꯥꯞ ꯂꯥꯞꯅꯗ꯭ꯔꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯪꯒꯣꯜꯒꯤ ꯐꯛ ꯑꯗꯨꯗ ꯂꯥꯏꯐꯤ ꯗꯦꯕꯤꯗꯨ ꯁꯥꯟꯅꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯑꯁꯨꯃꯛ ꯂꯥꯛꯄꯅ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯋꯥꯡꯊꯦꯜ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯤ ꯈꯨꯜ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯇꯦꯝꯕꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛꯅ ꯀꯌꯥ ꯊꯣꯏꯅ ꯈꯪꯅꯗꯕ ꯑꯣꯏꯕꯅꯤꯅ ꯃꯅꯤꯊꯣꯏ ꯍꯥꯏꯔꯤꯕꯗꯨꯒꯤ ꯌꯨꯝ ꯃꯊꯪ ꯊꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯪꯂꯨꯕ ꯈꯨꯗꯤꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯉꯛ ꯐꯥꯎꯔꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯍꯟꯖꯤꯟ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯉꯔꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯀꯅꯥꯃꯠꯇ ꯌꯨꯝ ꯇꯥꯛꯇꯕꯤꯗ ꯃꯊꯨꯟ ꯊꯥꯡꯒꯟꯒ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈꯤ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯑꯋꯥꯡꯊꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯑꯉꯥꯎꯕ ꯃꯄꯩ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕ ꯈꯨꯜ ꯑꯣꯏꯔꯕ ꯖꯥꯠꯂ ꯃꯅꯤꯊꯣꯏ ꯍꯥꯏꯔꯤꯕꯗꯨꯒꯤ ꯌꯨꯝ ꯇꯥꯛꯂꯣ ꯍꯥꯏꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯒ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯇꯩ ꯏꯅꯥꯎꯁꯤ ꯂꯩꯊꯣꯛꯇꯅ ꯀꯤꯒꯦꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤꯕ ꯑꯩꯈꯣꯏ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯑꯁꯤ ꯇꯁꯦꯡꯅ ꯀꯤꯔꯕ ꯖꯥꯠꯂꯣ ꯃꯈꯣꯏꯒꯤ ꯄꯣꯠ ꯁꯦꯝꯒ ꯇꯧꯁꯤꯜꯂꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯖꯥꯠꯂ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯁꯥꯈꯤꯅ ꯅꯤꯄꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯍꯖꯥꯎ ꯄꯨꯡꯂꯥꯡꯗ ꯂꯥꯡꯉꯤ ꯅꯪꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯇꯩ ꯏꯅꯥꯎꯅ ꯍꯪꯂꯨꯕ ꯈꯨꯗꯤꯡ ꯃꯤꯑꯣꯏ 5-6ꯇꯤ ꯁꯨꯔꯦ ꯂꯩꯗꯅ ꯆꯦꯜꯂꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁ ꯑꯩꯗꯤ ꯀꯤꯁꯜꯂꯛꯂꯦꯗ ꯌꯦꯡꯗꯕ ꯆꯠꯂꯁꯤꯔꯣ ꯇꯦꯝꯕꯅ ꯅꯤꯄꯤꯌꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯉꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯂꯩꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯕꯅꯤ ꯃꯁꯤ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯊꯤꯕꯣꯡ ꯀ꯭ꯔꯥꯡꯗ ꯂꯤꯠꯂꯒ ꯆꯠꯈ꯭ꯔꯤ ꯍꯥꯏꯕꯗꯨ ꯇꯥꯒꯗꯧꯔꯤꯕꯅꯤ ꯂꯥꯎ ꯆꯠꯂꯁꯤ ꯑꯥꯗ ꯂꯥꯛꯂꯤꯕ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤꯁꯤꯗꯤ ꯍꯦꯛꯇꯃꯛ ꯍꯪꯂꯁꯤ ꯃꯁꯤꯗꯤ ꯆꯦꯟꯕꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯃꯥꯡ ꯍꯦꯛꯇꯃꯛ ꯏꯇꯩ ꯏꯅꯥꯎꯅ ꯊꯠꯂꯒ ꯍꯪꯕꯁꯤ ꯃꯉꯥꯏꯗ ꯄꯔꯞ ꯆꯠꯂꯤ ꯍꯅꯨꯕꯤꯗꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯏꯟꯗꯣꯟ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯗꯅ ꯏꯟꯗꯣꯟ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯥꯏ ꯅꯪꯈꯠꯂꯛꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯁꯥꯝꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯛ ꯇꯧꯔꯒ ꯌꯦꯡꯉꯤ ꯍꯩꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯕ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯇꯦꯝꯕꯅ ꯏꯟꯗꯣꯟ ꯑꯋꯥꯡꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯃꯛ ꯃꯥꯏꯕꯤ ꯉꯥꯛꯇꯅꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ ꯃꯅꯤꯊꯣꯏ ꯍꯥꯏꯕꯗꯨꯒꯤ ꯌꯨꯝ ꯈꯪꯂꯒ ꯂꯥꯛꯎ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯏꯟꯗꯣꯟ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯗꯣ ꯍꯅꯨꯕꯤ ꯑꯃ ꯁꯥꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯅꯤꯊꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯅꯤꯊꯣꯏ ꯀꯧꯕ ꯑꯅꯤꯗꯤ ꯂꯩ ꯑꯃꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯗꯤꯅꯦ ꯑꯉꯥꯎꯕꯅꯤ ꯀꯔꯝꯕꯅꯣꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯦꯝꯕꯒ ꯁꯥꯈꯤꯒꯗꯣ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯁꯥꯈꯤꯅ ꯏꯟꯗꯣꯟ ꯃꯅꯤꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯏꯟꯗꯣꯟꯅ ꯑꯣꯏꯔꯝꯒꯗꯕ ꯑꯃ ꯍꯦꯛꯇꯃꯛ ꯇꯥꯛꯄꯤꯌꯨ ꯑꯉꯥꯎꯕꯗꯨꯅꯗꯤ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯀꯅꯥꯅ ꯈꯪꯕꯒꯦꯅꯦ ꯏꯟꯗꯣꯟꯅ ꯌꯨꯝꯗꯣ ꯍꯦꯛꯇꯃꯛ ꯇꯥꯛꯄꯤꯔꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯨꯅ ꯅꯃꯪ ꯍꯪꯉꯤ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯕꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯍꯅꯤꯕꯤꯗꯨꯅ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯈꯣꯟ ꯅꯤꯛꯂꯞ ꯇꯧꯅ ꯍꯣ ꯐꯔꯦ ꯅꯇꯩ ꯏꯅꯥꯎ ꯑꯅꯤꯃꯛꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩꯅ ꯈꯪꯕ ꯃꯅꯤꯊꯣꯏꯒꯤ ꯌꯨꯝꯗꯨ ꯇꯥꯛꯂꯒꯦꯗꯣ ꯊꯨ
ꯑꯁꯣꯝꯗ ꯃꯤ ꯈꯔ ꯆꯪꯊꯔꯤꯕꯁꯤ ꯎꯕ꯭ꯔꯥ ꯇꯦ ꯑꯃꯅ ꯑꯣ ꯑꯥꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯈꯔ ꯆꯪꯅꯔꯤꯕꯁꯤ ꯑꯣꯏꯕ ꯇꯥꯏ ꯑꯣ ꯍꯥꯏꯕꯤꯌꯨ ꯎꯔꯦ ꯎꯔꯦ ꯏꯟꯗꯣꯟ ꯃꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯉꯨ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯌꯨꯃꯟ ꯁꯪꯒꯥ ꯌꯨꯝꯁꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨꯗꯤ ꯍꯦꯛꯇꯃꯛ ꯆꯪꯉꯨ ꯑꯩ ꯆꯠꯂꯤ ꯃꯈꯨꯠꯀꯥꯗꯣ ꯍꯥꯏꯔꯝꯃꯒ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯆꯠꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯐꯤꯉꯧ ꯁꯦꯠꯄ ꯌꯨꯝ ꯑꯁꯤꯗꯤ ꯃꯁꯤꯕꯨ ꯃꯤ ꯂꯩꯇꯕꯒꯤ ꯌꯥꯎꯕ ꯌꯨꯝ ꯑꯣꯏꯔꯕꯁꯥ ꯑꯩ ꯅꯨꯄꯤ ꯀꯥꯟꯅꯗꯦ ꯆꯠꯂꯒ ꯍꯪꯉꯨꯔꯣ ꯁꯤꯂꯣ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯁꯤ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯄꯔꯞ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯨ ꯆꯪꯉꯛꯏ ꯇꯤ ꯑꯃꯗꯤ ꯄꯩꯁꯥꯒꯤ ꯃꯌꯥꯏꯗ ꯉꯥꯎꯔꯕꯅꯤ ꯁꯥꯈꯤ ꯑꯁꯤꯅꯗꯤ ꯁꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯕꯅꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯂꯝꯂꯤꯕꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯁꯨꯃꯛ ꯆꯪꯂꯛꯄꯗ ꯍꯦꯛꯇꯃꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯟꯇꯣꯞ ꯈꯟꯗꯅ ꯁꯣꯔꯥꯠ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯅꯤꯄꯥ ꯑꯃꯗ ꯍꯪꯕ ꯀꯥꯟꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯅꯤꯊꯣꯏ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯁꯣꯔꯥꯠ ꯁꯥꯔꯗ ꯀꯔꯃ ꯇꯥꯕꯅꯤꯅꯦ ꯑꯗꯣꯝꯒꯤꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯅꯤꯊꯣꯏ ꯁꯤꯈ꯭ꯔꯕꯗꯨꯅꯕꯨ ꯐꯣꯟ ꯇꯧꯔꯛꯑꯒ ꯂꯥꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤꯕꯣ ꯑꯩ ꯀꯥꯟꯅꯗꯦ ꯅꯈꯣꯏ ꯑꯅꯤꯃꯛꯅꯦ ꯑꯍꯜ ꯂꯃꯟꯅꯒ ꯈꯪꯂꯕꯗꯤ ꯊꯤꯗꯅ ꯆꯩꯗꯅ ꯇꯣꯛꯂꯒꯅꯤ ꯆꯩ ꯆꯥꯕ ꯅꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯃꯥꯏꯕ ꯁꯥꯗꯅ ꯆꯠꯂꯨ ꯇꯧꯁꯤꯟꯅꯗꯅ ꯃꯤꯒꯤ ꯁꯥꯔꯗ ꯀꯔꯃ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯂꯥꯏ ꯌꯦꯡꯉꯨ ꯍꯥꯏ ꯀꯥꯏꯗꯅ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯆꯠꯍꯧꯔꯣ ꯌꯥꯔꯦ ꯊꯤꯅ ꯆꯩꯔꯛꯂꯅꯤ ꯇꯤ ꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯇꯤ ꯑꯃꯁꯨ ꯁꯧꯔꯥꯡꯅ ꯍꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯑꯉꯥꯎ ꯐꯩ ꯉꯥꯛꯇ ꯂꯩꯕ ꯈꯨꯜꯂ ꯈꯪꯗꯦ ꯑꯩ ꯅꯨꯄꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯦꯡꯉꯣ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯁ꯭ꯋꯥꯏ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯇꯧꯁꯤꯜꯂꯒ ꯌꯦꯡꯉꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯁꯤ ꯍꯥꯏꯔꯒ ꯇꯤ ꯑꯃꯗꯣ ꯃꯥꯡ ꯊꯥꯅ ꯆꯠꯂꯤ ꯁꯥꯈꯤ ꯑꯗꯨꯅ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯕ ꯀꯥꯟꯗ ꯁꯣꯔꯥ ꯇꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯐꯤꯉꯧ ꯁꯦꯔꯝꯗ ꯁꯨꯛꯇꯛ ꯇꯧꯔꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯥꯏꯐꯦꯠ ꯇꯥꯔꯕ ꯑꯃ ꯁꯥꯏꯖꯤꯜ ꯑꯗꯨꯗ ꯅꯞꯄꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯔꯦ ꯁꯥꯈꯤꯅ ꯃꯗꯨ ꯎꯕꯗ ꯃꯥ ꯈꯪꯄ꯭ꯔꯦ ꯑꯣꯏ ꯃꯥ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯤ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯅꯤ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯡꯊꯦꯜ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯟꯖꯤꯜ ꯑꯗꯨ ꯌꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯈꯤ ꯑꯗꯨꯗꯤ ꯋꯥ ꯂꯥꯟꯕ ꯉꯥꯡꯗꯈꯩ ꯃꯍꯥꯛꯅ ꯎꯔꯛꯄꯁꯤꯡ ꯑꯗꯨ ꯇꯤ ꯑꯃꯗ ꯇꯝꯕ ꯀꯤꯖꯩ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯒ ꯊꯥꯖꯕꯤꯗꯕꯗꯨꯗ ꯑꯗꯨꯃꯛ ꯈꯨꯟꯒꯤ ꯈꯨꯟꯖꯤꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯇꯤ ꯑꯃꯅ ꯐꯣꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨ ꯌꯥꯎꯔꯝꯗꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯄꯤ ꯅꯪꯅꯒ ꯐꯣꯟ ꯑꯁꯤꯗ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯅꯝꯕꯔ ꯌꯥꯍꯧꯕꯗꯨ ꯀꯛꯊꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯈꯪꯗꯦꯗꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯗꯤ ꯐꯣꯟꯒ ꯄꯥꯏꯖꯗꯦꯗ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯩꯗꯤ ꯃꯦꯠꯄꯁꯨ ꯍꯩꯇꯅ ꯇꯤ ꯑꯃꯅ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯛꯇ ꯃꯥꯡꯉꯤ ꯍꯥꯏ ꯐꯔꯦ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯅꯒ ꯁꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯁꯤ ꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯆꯣꯞꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯈꯔ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄ ꯎꯕꯁꯤꯗ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯗ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯇꯧꯔꯒ ꯆꯥꯊꯣꯛꯂꯨꯁꯤ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯇꯣꯡꯗ ꯃꯥꯡꯗ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯗꯨꯕꯨ ꯁꯥꯈꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯀꯩꯊꯦꯜꯒꯤꯔꯣꯝꯒꯤ ꯃꯥꯏꯊꯣꯡ ꯃꯃꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯇꯤ ꯑꯃꯅꯗꯤ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯁꯥꯎꯔꯥꯡꯅ ꯃꯁꯦꯜꯗ ꯃꯨꯔꯨꯝ ꯁꯣꯟꯅꯔ ꯁꯨꯃꯛ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯃꯇꯝ ꯄꯨꯡ 2ꯒ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯔꯤ ꯅꯤꯄꯤꯌꯥ ꯆꯠꯂꯣ ꯅꯪ ꯅꯆꯥ ꯑꯅꯤ ꯁꯨꯃꯪꯒꯣꯜ ꯑꯁꯤꯗ ꯂꯩꯕ ꯎꯗꯦ ꯊꯣꯡ ꯑꯁꯤꯅ ꯁꯕꯥꯛ ꯐꯛꯂꯒ ꯂꯩꯔꯤ ꯅꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯀꯧꯊꯣꯔꯛꯎ ꯆꯠꯂꯣ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕ ꯉꯥꯃꯨꯛ ꯑꯁꯤ ꯅꯆꯥ ꯑꯅꯤꯗꯨ ꯄꯤꯖꯒꯦ ꯁꯥꯈꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯧꯔꯒ ꯏꯃꯨꯡꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯋꯥ ꯈꯣꯡ ꯃꯤꯅꯤꯡꯐꯨ ꯑꯃꯗ ꯇꯥꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨꯕꯣ ꯃꯣꯏ ꯕꯕꯥ ꯏꯃꯨꯡꯁꯤꯗꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯇꯦ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯥꯟꯅꯈ꯭ꯔꯕ ꯖꯥꯠꯂꯣ ꯇꯤ ꯑꯃꯅ ꯍꯩ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯑꯩ ꯊꯤꯔꯨꯒꯦ ꯍꯦꯔꯥ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯐꯖꯅ ꯁꯤꯟꯅꯔꯝꯂꯒ ꯍꯜꯂꯛꯄꯗꯒ ꯂꯩꯔꯝꯗꯕ ꯁꯥꯏ ꯄꯨꯔꯧꯅꯤ ꯅꯪꯕꯣ ꯂꯤꯆꯩ ꯃꯔꯨ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯉꯥꯔꯒ ꯂꯩꯔꯤꯕꯗꯣ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ 미워야 니까 무름무름 손월이 사나비기 콘지얼 푸컴 콜라무까 사키기 나공어 시다 따라 사키 가두기 신마통 꼬잉이 아두가 라이디 망가 싱나라드나 산징이 구자이 탐리바 가두다 박터게 잉바 간다 구자이 만악 아두다 마사누 비아두고 마샤니 빠두고 마마이 온치나라가 히히히 노라가 마샤투 빡다 실라가 시본 지본 월이 사나라가 레름니비도 오리 하이 나 코이 니디가 도리바노 빠르빠르ಪ್산 Masani piadugi masasagalo par ka manam adu top ay na thaban masanu pa adu pamlaga manggol tam na thoglai angang masani matom masanga maru ifa fai wakalla mata tawr leibagi mong taw ti man hai na khoi ni din na adu le pang labra namana pa nga sadi ki kawri basita da kai na khoi thokpu leiram ni basi masi bu kada de leiram ni pi senjingi khujai leiri bu da mamai on silga phamaga leiram ni bani aina kawbulang baga amada ta da kai ti masu wakal da ngasi kayo makhalak lami adu mak munna khalu tawri
angang oibana Pajiraba amukta udaba masuda senjengi khojai ubutuda kalak mi hauna pam tawri bani haidana kantoi ai pagi be mata tholai nangi pabana si ngamu asilai raklabani masi saru launa du ning thoga adugi irenjana sanagadabani ko ngasi di sangan saraga ngasi di sak adu ngantana sa sinama da kai thelagi ngajau dul heluge ipa isa ngasi ngai na lai minaragadaban ipa huisu thabak saloroi hadu ba angang masani di wala na matengangi mama ampa ani du kufet kafe yenglaga onchin ki haidana ngai mawng mata wadu da sakhi di singna ba akiba na masadu pik thalani mapuroi ba sida di haiba mahak ngamjadai tin khet like pa kari mata thaji da ba sida tiemana asum tong na sakhi ado kai thel tamnam hak ngajau leiba laklami kai thel sida mahang ado mak ngajau leiba ki ngak halingai serek sida mahak asibu kanagom amana marum madigi yengpagi mongda masha sida khajik samil amadi phangami mamai do hot lai thogi adu kana shu leiba udi kai thelgi miya marak aduda kana shu lai da badam haki wakhal na oira buninga mahang nga lai khaliba ngayon bidigi mamai do ka theko gumna mushin murga layami ma khangpre khangmani pumna mak asi mahaki wakhal da oiri bani da singna mak ngayon bididi sumnagi mi oibani ibe ma nangko aingondi yungaga khangli budu bukari ma tongnu ibe ma as onthokpani da masini piase thangnabai kopta mamit adu noiraga yengba kana miyoiba adu mak oira ngayon bido ine aidi wakhala mada taururi masigi ngasi kaya haibano ibema akiji da chanini akiji ahum tabani masinga saidigi olaga yenglabani amuk onge ko masi pukro asum tawna ngagi mamal adu khara tathok tasin mantik naraga ngasa hodu yalaga sakhi adu kai thela domdagi mayum tabalambi adom na mathandala makhoi kai thela sidagi mayum tabal lambi asigi marakta lamle lamhang masya makhatai mungsaw sawnati ipik pik mani adubo midang orangi mata masira mafum masira ni isiksi hana asutilladri nungsin liri nongpok asum sikalakami masalo tu khyau sumi sakhi do amuk si tunga dom de laitho ge yengni adu kana asulaiti mamai onthorok pakanda laptakna lampak adugi mayaida maki yumda le hobi masanu pi ta thol yamadi angang masa maduning tho angang pisa aduga sumtring ne lepaga mama si yenga le yamdi bit ori khangmani makona pairam di banga jaw du khangau de le mai pok long ta ki ba imagi be mata tholai haidina kauraga mak masani pi manak chenselakani lampak api ko dugi mayaida manak yoksila pakadani sengmang mangkirani hut launa lai tho ge yengma kan kana asulaiti as ai gi wakhal si karino ta ori basibo nga si sulai mai da targa leiri tanja da magi nga tari ma mai ke ya da huya ma ka ksen jelak lami nga da sik ga sen ki ek tawga thakhi ya na manga tong li ba sakpala do lok toga huil tamna thomani huya do au haidna khong ga muk sen kai parap sen sele nga do purga mak hanna to ni yengde bi khong thang yang a thang laga mayum tamna la ami mayum madu tiam masu masani du da wari kaya li dna masani sibu wakhal nungai trabo ningna wala ngama tangang da bisi hayana wari nungai bidu tahan bagi tamak ta hotnara mama lakpadu ubada maduning thawodo mama gi tunga domda kana gumba mai narpagi mungda giengi para prapchang silaklan aduga sakhina imagi be ma as imadine hangak pa thawdo ama thoklare do nupia karine nanga thawdo thokli be hai thawdo thokle hari be sibo ate karina teda nga si ai lambi da khudi thilaga tu salingai da khuyam na lakna senge tawri bani maduda aine sapala sin lapthok ga thabani da tem on thokpani da nupi na ngasi de piro nga do karai ai nga si phajana sem tharak le ko sakum na mai thagal ro salo sangan ta na sa si aduga isani sida wari nungai beli da ngasi de nungai na lai minaraga da hayeng dine nahan har ki ba mafam maduda shataba yadabni ko aina ngasi asi sanjau thaba ma lai haina hayeng numi yaitho khibado madude hetama kisalasi asum tauna matai manau animakto yum masin nungai ni lai minari tiemadusu nga do semgi haidna serang amubudu tigi loktorak pakanda nga gi mama yadudi kari gumba amar sikhibe mi wonga yakuntar tangkhaya makki laga lai madu ubada tiemana haini pi nangi sibuta singna maktau bu hoina senge tawi haibidu hoina gi sikhibra haibani da nga simaram targa leram liba sibo maram tabdu natini nga sigi mamit nama amadi ko thok laga tharak yalag leirina as masung pak na gi dre masigi ni pise phare masidi kari sunati ai semagi tematu nga do sini adu masani paga masani piga do mayai ka do family bado chenjingi khujai leiba ka do mamit ado kupta ka yenga galai
asum tau na matay mana ani mak nung nga thong bal loy ga angang ani do nam phu da pusil ga sak adu saminari sakhi gi wakhal ma thamoy asida phongdok ning ba khai ning wa ka yam di lai ni adu ma pu roi ba gi mong ma tau sida ma khai ba ngam de ten khet lai khit pa di thina ma king pi sid sai ba ta asum tau na numi adu gi numi dang di hausing siram hausik ti tumna himna ba gi matam si yor nga sai di gi tiam ba sina wari nungai beli na masan pi masani pa sida tahal adu nga siding nan ta na ngarang ahinga tum da ba ni Sakhi adudi krok na kungai tum thakri angang ani adu sumahang na wari liba loirak pada makoi gi famung adu de tum magalai ni mahak hak tang mangai re ti amado tum haudri basi on thok pani da ai na wari ya simonda nungai na leiriba hangang si tum leirang ni aduga ai ni piso Sakhi adu ta di krok na kulaga kaya adu ngai na tum ni ba on thok pani da masigi ni pisa mahak situng gi hayna fam siam ga pung yang ngai da kari gomba na shol pe na shru hayna shon bi ko ma ka tar la pung sidi ma pom khai taram le na taw lo si ngali ba pung pham ni kari ma ko no tari ba ko la si san thang na ma ko tari bu tim di thoi wa mi na te paisa yo khol ma ke taw ra lai di hai nge program sin kam do ba paisa sin ka yam lo si ge hai khal hayeng si yam na lo khiroi ke da nupa lising kulla tara mangar hektam laura jantra simbiyo hayu madugisum numit adu da hektam lek narak asum na haring sirakta kana go minupi amagi fajira ba khonji lamada isai segla khonji la da ba nga sai ma kai thau saru dra ba tem do wakhal khangoi oyak lam hais makhol on thong na phajjakhira kada digi khonjal no isai segla le ba sibo huk long na hagulai khonsil adu kada idiki no hai na ma koing yana khashum digi oira basala adu hut lai silaga ma koi senjeng e khujai thamli ba ka adu digi ni hai ma kham para prap sang khujai lai ri ba ka adu dai kari su lai lam ya adu khujai du ingan ngana lai sai do amuk sak le phri ai gi wakhal na oi ri ba khang de da asidagi makha ta na khonjel kari ki me da tarak ta ba da phamung adu da sang laga ningai dana damak tom khirami adu makoi gi tongana ka lairi baduda nipi amaka sapong laga ka du gi akoi bada question chen tuk hai na sanari ka sid gi mapal thong na bagi damak ta kayar kan hona jai makoi gi ka du gi thongjila du kan thok na bagi damak ta adu bungam namdi thongjila du he kan thoke to ga masa sid sau da ba shakti gi mana yai silak padaki ka du gi kasel tamnong pasil nipi ado mamai thanga urau dun kap naga senji gi khusai du da mu lai silaga sang khirani wai mire na do asoki mati kininga oira ba tam tira ba thawai mire lamani adu buti ma amadi sakhi gi marai ba kasida asiyong siu naw haidna tamlam da badagi senji gi khusai sidi yaw fatra ba thawai mire na si yum masida mayek seng na mapung phana sapung lak tabagi wa masi arot pamaram am sulai makhoi yum masida